सूरा अल हदीद की आयत नंबर 21 दगे अऊज़ु बिल्लाहि मिनश शैतानिर रजीम बिस्मिल्लाहिर रहमानिर रहीम रब्बि इश्रह ली सदरी व यस्सिर ली अमरी वहलुल उक़दतम मिन लिसानी यफ़क़हू क़ौली रब्बि ज़िदनी इल्मा सुब्हानका ला इल्मा लना इल्ला मा 'अल्लमतना इन्नका अंतल अलीमुल हकीम साबिक़ू इला मग़फ़िरतिम मिन रब्बिकुम व जन्नतिन अर्दुहा कअर्दिस समाई वल अर्दि उइद्दत लिल्लज़ीना आमनू बिल्लाहि व रुसुलिहि ज़ालिका फ़ज़्लुल्लाहि यु'तीहि मन यशा वल्लाहु ज़ुल फ़ज़्लिल अज़ीम। मांग थाबा तानौ नखोइगी रबना कोकपीबा अमसुंग हैकोल अमगी माइकैदा मधुगी पाक चावबदी आसमान अमसुंग पृथ्वीगुम्बा थौरांग तौबीख्रबा अल्लाह अमसुंग मागे रसूल सिंगबु थाजबा सिंगी अदुगी लंबीदुगी दमकन फलंजे तानों है अदु फंगले जन समान तानों है वो बंदास लाए मगर पाक साउदी न कोई आसमान जमीन उनसे सुमनी ने मधु अल्लाह की थौजाननी मधु बुमाना पीबीबा माना पीबीगे निंगबदा अल्लाह दी अचौबा थौजाल की मपून दुनिया का मान पीगे नहीं सी नदरा फतर थोक तो पिनिंग दे रो इसमें दशा ताबा लेते पृथ्वीदा नत्रगा नखोइगी नसासिंगदा लाइक अमदा हान्ना चनखिबा नत्तना अखोइना हाइदि अल्लाहना मधुबु ओइहंद्रिङैगी ममांगदा तसेनमक मधु अल्लाहदा अराइबा लाइबनी एनी द तानो हाइबसु अखोइदि तानोते सारा परमालन हाइबा मस्जिद मनाकता फलाना होम जाओ कोई मस्जिद तो मस्जिद मनाते से नियम ले खलो नों कन्न सुय खलो नों कन्न सुय सु लंबी छत पे आ सु हीन ला को सु चावन ला कने वाली जमात सुबह दमता नमाज सुबह दमता ला वधार दी अमाल गिरे त नों सुय दी ला तो सी आवली कने खन में खले ला खेनी को ला कने तुम देखो मांग था बता नहीं रहे शनि देता हां शनि देता नमाज तांबम खैदनी हारिसन नमाज तो परवान बीबो आनी कनागुम न पाल लसु के जुकाई दे पाल दी पाल हो गए नमाज सोम दिन तुने सदा तो होना से इखोइदा दशा तारिबा खोलिबा ममसी अल्लाहना हाना इजिन खेबा ताद्रिङैदा इख्रबा हाइदि अल्लाहना तंबदो नमोद ताहला कोना तेमना मरम अमले हेबा दु मरम दे अल्लाहना हाना खंगी दो दु मुतु ओरे ने एका मरम ले लेतिन तारे में खलो हाइदोक पीबनी मसी नखोइदा नखोइना वारुदनबा नखोइदगी नानथोख्रबा अदुगी नत्रगा हराव मथोइ कादनबा अल्लाहना नखोइदा पीबीबा अदुदा अदुनि पोसे मा के पाल इने जा तो ऐसी ने हालो इधर पॉलिसी अल्लाह इन के लोन हंदो ने को पर सी बहुत बहुत लाई दो ने है सोली ने वो इन्ना लिल्लाहि व इन्ना इलैहि राजिऊन हाजी अखो को वसिया अल्लाह की नमतनी अल्लाह ने पूरी में कोई सी अल्लाह तो गए तो तब में कोई सी अल्लाह की मनाई नहीं है तो है इन्ना लिल्लाहि व इन्ना इलैहि राजिऊन दुआ को मुझे माई के जम हंदर में सी दो में आजी एवं हम तावा तावा सोली में तो सी अल्लाह ना नुंगशीदे मसाबु नमथाक तौजा है लिसी नत्रगना सी आई सी हाई सी करेगा ना मरम दिए ना दु मरम दिन हो वाद रम आई ना से वो तारे को वापसी कर वो तारे मोन वारो नो सी वा से आने पे लगे पोरे ना हाई दो इसी करेगा ना सी अल्लाह ना हो वाद सी वा से तारा तो सी सोच रहे सी हाने जो लगे पोनी तकदीर दे लगे पोनी हाई दो खान तरगा वाद रम अल्लाह ना नुंगशीदे मसाबु नमथाक तौजबा नापल तौबो पुनमकपो
ꯂꯤꯛꯁꯟꯕꯁꯤꯡ ꯑꯃꯁꯨꯡ ꯃꯤꯉꯣꯟꯗꯁꯨ ꯂꯤꯛꯁꯟꯅꯕ ꯍꯥꯏꯕꯁꯤꯡꯗꯨ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯂꯩꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯑꯋꯥꯠꯄ ꯂꯩꯇꯕꯗꯨꯅꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯨꯅꯤ ꯂꯤꯛꯁꯤꯟꯕꯁꯤꯡꯗꯨ ꯍꯥꯏꯁꯤ ꯃꯁꯥꯁꯨ ꯂꯤꯛꯏꯕ ꯌꯥꯝꯨꯔꯨꯅꯥꯁꯤ ꯕꯤꯜꯗꯣꯛꯂꯒ ꯑꯇꯣꯞꯄꯗꯁꯨ ꯂꯤꯛꯅꯕ ꯋꯥꯔꯤꯁꯤ ꯍꯥꯏꯔꯤꯕ ꯑꯩ ꯇꯧꯔꯨꯅꯦ ꯈꯔ ꯇꯧꯔꯨꯅꯦ ꯊꯕꯛ ꯇꯧꯔꯨꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯁꯥ ꯂꯤꯛꯄꯇ ꯅꯠꯇꯅꯅꯦ ꯑꯇꯣꯞꯄꯁꯨ ꯂꯤꯛꯄꯒꯤ ꯋꯥꯔꯤ ꯁꯥꯕ ꯑꯇꯣꯞꯄꯁꯨ ꯂꯤꯛꯅꯕ ꯇꯧꯁꯤꯜꯂꯤꯕ ꯂꯤꯛ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯋꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯗꯨ ꯂꯤꯛꯀꯗꯕ ꯄꯣꯠ ꯑꯣꯏꯔꯤꯕ ꯑꯗꯨ ꯃꯤꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯁꯨꯜꯁꯤꯡ ꯗꯂꯤꯜꯁꯤꯡꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯊꯥꯗꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯑꯃꯁꯨꯡ ꯐꯂꯥ ꯃꯤꯁꯤꯡꯅ ꯂꯦꯞꯆꯅꯕ ꯋꯥꯌꯦꯜ ꯆꯨꯝꯅ ꯂꯥꯏꯔꯤꯛ ꯊꯥꯈꯤꯕꯅꯤ ꯆꯤꯊꯤ ꯊꯥꯕꯗꯨ ꯆꯤꯊꯤ ꯊꯥꯕ ꯃꯤ ꯊꯥꯕ ꯋꯥꯌꯦꯜ ꯆꯨꯝꯅ ꯂꯦꯞꯅꯕꯅꯤ ꯊꯥꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯊꯥꯗꯈꯤꯕꯅꯤ ꯌꯣꯠ ꯃꯗꯨꯗ ꯁꯥꯊꯤꯕ ꯂꯥꯟꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯅꯥꯖꯤꯜ ꯇꯧꯔꯤꯕ ꯌꯣꯠꯁꯤ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛꯁꯨ ꯑꯜꯂꯥꯍ ꯅꯥꯖꯤꯜ ꯇꯧꯔꯤꯕ ꯉꯥꯛꯇ ꯑꯜꯂꯥꯍꯅ ꯑꯁꯃꯥꯟꯗꯒꯤ ꯀꯨꯝꯗ꯭ꯔꯛꯄꯁꯦ ꯅꯣꯡ ꯆꯨꯔꯛꯄ ꯀꯨꯝꯗ꯭ꯔꯛꯄ ꯌꯥꯗꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯑꯜꯂꯥꯍꯅ ꯄꯤꯔꯛꯄ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯜꯂꯥꯍꯅ ꯅꯥꯖꯤꯜ ꯇꯧꯔꯤꯕ ꯄꯣꯠ ꯅꯠꯇ꯭ꯔꯣ ꯑꯔꯩ ꯅꯠꯇ꯭ꯔꯣ ꯑꯁꯃꯥꯟꯗꯤ ꯂꯥꯟ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯋꯥꯅꯤ ꯍꯥꯏꯁꯤ ꯑꯗꯨ ꯌꯣꯠꯁꯤꯁꯨ ꯑꯜꯂꯥꯍꯅ ꯊꯥꯔꯛꯏꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯥꯗꯈꯤꯕꯅꯤ ꯌꯣꯠ ꯃꯗꯨꯗ ꯁꯥꯊꯤꯕ ꯂꯥꯟꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯀꯥꯟꯅꯕ ꯌꯥꯎꯕ ꯑꯜꯂꯥꯍꯅ ꯈꯪꯗꯣꯛꯅꯕ ꯀꯅꯥꯅ ꯇꯦꯡꯕꯥꯡꯕꯒꯦ ꯍꯥꯏꯕꯗꯨ ꯃꯥꯕꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯁꯤꯡꯕꯨ ꯎꯗꯅ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯁꯛꯇꯤ ꯂꯩꯕꯅꯤ ꯄꯥꯡꯒꯜꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯀꯥꯟꯅꯕꯗꯧꯅ ꯁꯦꯝꯃꯤꯁꯦ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯍꯥꯏꯔꯤ ꯏꯟꯗ꯭ꯔꯗꯤ ꯌꯦꯡꯅꯕꯅꯦ ꯊꯥꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯍ ꯑꯃꯁꯨꯡ ꯏꯕ꯭ꯔꯥꯍꯤꯝꯕꯨ ꯑꯗꯨꯒ ꯄꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯅꯕꯤꯒꯤ ꯐꯝ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔ ꯈꯛꯅ ꯂꯝꯖꯤꯡ ꯂꯧꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯁꯤꯡꯅꯕꯒ ꯂꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕꯁꯤꯡ ꯑꯣꯏꯈꯤ ꯌꯥꯈꯤꯗꯦꯕ ꯑꯌꯥꯝꯕꯅ ꯍꯥꯏꯕ ꯏꯟꯗꯕꯈꯩꯁꯤ ꯃꯈꯣꯏꯁꯤ ꯔꯤꯖꯦꯛꯇ ꯇꯥꯗꯧꯔꯤꯅꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯍꯟꯈꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯔꯁꯨꯜꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯟꯍꯟꯈꯤ ꯃꯔꯤꯌꯝꯒꯤ ꯃꯆꯥꯅꯤꯄꯥ ꯏꯁꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯈꯤ ꯃꯉꯣꯟꯗ ꯏꯟꯖꯤꯜ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯇꯨꯡ ꯏꯟꯕꯁꯤꯡꯒꯤ ꯊꯃꯣꯏꯁꯤꯡꯗ ꯍꯥꯞꯄꯤꯈꯤ ꯋꯥꯃꯤꯟꯅꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯑꯃꯒ ꯋꯥꯔꯁꯨ ꯋꯥꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯁꯨ ꯇꯧꯏꯃꯁꯨꯡ ꯁꯟꯌꯥꯁꯤꯒꯤ ꯂꯥꯏꯅꯤꯡ ꯃꯈꯣꯏꯅ ꯄꯨꯊꯣꯛꯆꯈꯤꯕꯗꯨ ꯑꯩꯈꯣꯏꯅ ꯏꯈꯤꯕ ꯅꯠꯇꯦ ꯃꯗꯨ ꯃꯈꯣꯏꯗ ꯂꯝꯕꯣꯏꯕ ꯀꯥꯡꯕꯨꯗꯨ ꯂꯝꯕꯣꯏꯕꯗꯨ ꯃꯥꯏꯐꯠꯀꯤ ꯂꯥꯏꯟꯗꯣ ꯑꯩꯈꯣꯏꯅ ꯏꯈꯤꯕ ꯅꯠꯇꯦ ꯃꯗꯨ ꯃꯈꯣꯏꯗ ꯑꯜꯂꯥꯍꯅ ꯌꯥꯕꯤꯕꯗꯨ ꯊꯤꯖꯕ ꯅꯠꯇꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯥꯛꯈꯤꯗꯦ ꯃꯗꯨꯒꯤ ꯉꯥꯛꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯈꯤ ꯑꯣꯏꯕꯅ ꯑꯜꯂꯥ ꯑꯗꯨꯁꯨ ꯉꯥꯛꯇꯦ ꯃꯑꯣꯡꯗꯨ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯐꯥꯎ ꯆꯠꯈꯤꯗ꯭ꯔꯦ ꯃꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯈꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯊꯥꯖꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯅꯥ ꯑꯗꯨꯕꯨ ꯌꯥꯗꯕꯩ ꯊꯕꯛꯇꯤꯁꯤ ꯂꯩꯔꯦ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯄꯣꯛꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯂꯩꯔꯦꯕ ꯔꯍꯕꯥꯅꯤ ꯇꯅꯤꯞꯇꯗ ꯎ ꯍꯥꯏ ꯃꯣꯏ ꯄꯨꯊꯣꯛꯈꯤꯕ ꯕꯦꯗꯠ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕ ꯏꯞꯇꯗ ꯑꯣꯏꯁꯤ ꯕꯦꯗꯠ ꯄꯨꯊꯣꯛꯄ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯌꯥꯝꯕꯗꯤ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯏꯟꯗꯕꯁꯤꯡꯅꯤ ꯂꯥꯏꯅꯤꯡ ꯂꯝꯕꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯗꯨꯅꯤꯌꯥꯗꯩ ꯇꯣꯉꯥꯟ ꯂꯩꯔꯒ ꯂꯝꯕꯣꯏ ꯊꯣꯛꯈꯤꯕꯗꯣ ꯌꯥꯝ ꯇꯧꯅꯩꯗꯅ ꯍꯤꯟꯗꯨꯗꯁꯨ ꯃꯨꯁꯂꯤꯝꯗꯁꯨ ꯑꯃꯅ ꯃꯈꯣꯏꯅ ꯀꯥ ꯍꯦꯟꯈꯤꯑꯕ ꯑꯅꯧꯕꯗꯨꯗ ꯃꯈꯣꯏꯅ ꯇꯧꯕ ꯅꯤꯌꯣꯝꯗꯨ ꯉꯥꯡꯅ ꯆꯠꯈꯤꯗꯕꯗꯒꯤ ꯃꯁꯤ ꯑꯣꯏꯈꯤꯑꯕ
खरा अमदि अल्लाह को मना पीछे है नहीं वो नेक में तो हुई ना कौन थिंगा मतुंग लबदी थिंग खेलना फिर का ध्यान तो नेक में तो हुई तो हम कोई लांथोक खिदबा मुखों सेम पंदु लांथोक खिदबो मिसिंदु दी सो पीछे है ओ थाजरब सिंह अल्लाह बु कियो अमसुंग थाजौ मागे रसूल बु माना पिबिगनी नखोयदा मागी मिनुंगसिगी सरुक अनि अदुगा सेंबिगनी नखोयगिदमक मंगाल अमा मदुदा नखोयना चच्चनबा अल्लाह अमसुंग रसूल बु नुसिरती है अदु यालु सियो है मकादने माना मंगालम पीनी है जना नि मंगाल दो चच्चनबा अदु मंगाल पी सी करिना लमजिंग ने अदर चुमना चच्चनबा मधु चटपदा अरूबला ओएबा कहता लामसु रसुना है तो निकला वाला है इल्लवाला लाइबा अदुरी मान चले तो मंगालम पीरे मंगाल पीरे दी तो नूरम लाएगा मधु नीति मधु मखाजा आखिर भी चटपदा में चटपदा क्या है सी नूरम पीरे दी मंगालम पीवी ने चटपदा में सत्य ngam ba Allah na ne sunna Allah amsu rasuli matungina Allah ki din sapami duti madugi nur dugi mateng na mahal satkeni wa yaghfir lakum aduga mahaku mahaki maran ka lai su ko pi ne ma la de ga pur nahi ne si Allah amsu rasulna haibdi matungina chatpadani kopi gani mana na khoibu Allah di kopi haibani kanbi haibani lairik phangkhraba mi singna खंगजनबा मदुदी मखोयना करिसु तौबु ngamde haibadu Allah gi thaujalgi matangda aduga thaujal haibasidi Allah gi makhutta laibani haibadu adu tanatana ikhoina heta ikhoi imung manungda mi ama aina jum haningbadu adu yaroy adu su khangadan adu khangna bani se Allah na lai tharisi ikhoi khutta laite mi da ho re kala uno Allah na ho he afabu oiga su fattaba mi du su ikhoi khutta laite aduga thaujal haibasidi Allah gi makhutta laibani haibadu si khangnamne mana pibi bani hadi Allah na pibi bani madu mana pibi ganing bada Allah di achau thaujal gi mapuni Allah na khangya ba mi du karma mi da pigidam magi manung sibodu da usinga sing Allah no entro sura no